ꯍꯥꯟꯅꯒꯤ ꯂꯩꯖꯔꯤꯕ ꯏꯂꯦꯛꯇꯦꯗ ꯕꯣꯗꯤ ꯃꯤꯌꯥꯝꯅ ꯌꯥꯔꯒ ꯈꯜꯂꯛꯑꯕ ꯃꯤ ꯃꯌꯥꯝꯁꯤ ꯅꯠꯇꯕ ꯄꯤꯛ ꯑꯦꯟꯗ ꯆꯨꯁ ꯇꯧꯔꯀꯥꯟꯗ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯏꯅ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯆꯠꯁꯦ ꯊꯨꯒꯥꯏꯔꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯅꯠꯇꯕꯗ ꯃꯤꯁꯦ ꯈꯜꯂꯒ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯍꯥꯞꯆꯜꯂꯀꯥꯟꯗ ꯀꯃꯤꯇꯤ ꯁꯦꯝꯃꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯔꯛꯄꯅꯤ ꯊꯧꯕꯥꯜꯗꯒꯤ ꯌꯨꯠ ꯑꯅꯤꯈꯛ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯀꯨꯀꯤ ꯂꯥꯂꯣꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯦꯐ ꯔꯤꯂꯤꯖ ꯍꯥꯏꯇꯥꯔꯦ ꯃꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯀꯨꯀꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯗ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯖꯒꯦ ꯁꯤꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯈꯣꯏꯅ ꯑꯃꯨꯛꯇꯪ ꯌꯥꯝ ꯊꯨꯅ ꯏꯟꯇꯔꯚꯤꯟ ꯇꯧꯕꯤꯔꯀꯥꯟꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯌꯨꯠ ꯑꯅꯤꯁꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯖꯒꯦ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯑꯦꯛ ꯑꯁꯤ ꯒ꯭ꯂꯣꯕꯦꯜꯂꯤ ꯂꯣꯏꯅ ꯈꯪꯉꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯍꯣꯁꯇꯦꯖ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯍꯜꯂꯒ ꯂꯩꯕꯥꯛꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕ ꯍꯦꯟꯅ ꯋꯥꯕꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯋꯥꯅꯅꯕꯒꯤ ꯊꯧꯁꯤꯜ ꯑꯃ ꯁꯤꯟꯕꯁꯦ ꯃꯁꯤ ꯇꯧꯕꯤꯗꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯍꯧꯖꯤꯛꯁꯤ ꯀꯟꯐ꯭ꯂꯤꯛ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯑꯉꯛꯄ ꯐꯪꯅ ꯋꯥꯅꯔꯦ ꯃꯔꯨꯑꯣꯏꯅ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯚꯤꯂꯦꯖꯔꯁꯤꯡ ꯈꯨꯡꯒꯪꯒꯤ प्रजाꯁꯤꯡꯁꯤ ꯌꯥꯝ ꯋꯥꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯏꯀꯣꯅꯣꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯗꯕ ꯇꯥꯟꯖꯥꯅꯤ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯔꯨꯔꯦꯜ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯁꯦ ꯄꯟꯆꯥꯌꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯦ ꯃꯁꯤ ꯐꯖꯅ ꯊꯕꯛ ꯇꯧꯍꯜꯂꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯏꯀꯣꯅꯣꯃꯤꯗ ꯁꯦꯟꯒꯤ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯁꯣꯛꯏꯕꯁꯦ ꯈꯔꯗꯁꯨ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯁꯤ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯊꯕꯛ ꯐꯖꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯁꯔꯀꯥꯔꯁꯤꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ 73rd Amendment of the Indian Constitution 1992ꯗ ꯂꯩꯔꯤꯁꯤꯗꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯄꯤꯔꯀꯥꯟꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯤꯍꯨꯠ ꯈꯟꯖꯔꯒ ꯑꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯁꯤꯡꯗ ꯚꯤꯂꯦꯖꯁꯤꯡꯗ ꯀꯔꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯀꯗꯒꯦ ꯑꯗꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯄꯣꯂꯤꯁꯤꯁꯦ ꯚꯤꯂꯦꯖꯔꯁꯤꯡꯁꯤ ꯌꯥꯎꯔꯒ ꯒ꯭ꯔꯥꯝ ꯁꯚꯥ ꯐꯝꯗꯅ ꯚꯤꯂꯦꯖꯀꯤ ꯄ꯭ꯂꯥꯟ ꯁꯦꯝꯗꯅ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯑꯦꯛ 1994 ꯁꯦꯝꯃꯦ ꯑꯗꯒꯤ ꯑꯦꯃꯦꯟꯃꯦꯟ 1996ꯗ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯅ ꯑꯦꯛꯇꯗꯤ ꯑꯗꯨꯒ ꯂꯣꯗꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯇꯝ ꯆꯥꯅ ꯏꯂꯦꯛꯁꯟ ꯇꯧꯕ ꯉꯝꯗꯕ ꯃꯗꯨꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯟꯆꯥꯌꯠꯁꯤꯡꯁꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯗꯕ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯀꯟꯐ꯭ꯂꯤꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯕꯨ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯏꯝꯄꯥꯋꯔ ꯇꯧꯅꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯊꯨꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯅ ꯑꯩꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯄꯨꯛꯅꯤꯡꯁꯤ ꯆꯤꯡꯁꯤꯟꯖꯕꯅꯤ ꯍꯧꯈꯤꯕꯒꯤ 5th ꯖꯦꯅꯔꯦꯜ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯁꯤ ꯑꯣꯛꯇꯣꯕꯔ 2017ꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯇꯥꯝꯁꯦ ꯑꯣꯛꯇꯣꯕꯔ 2022ꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯇꯥꯝꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯥꯝꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯃ ꯄꯋꯥꯔꯗꯨ ꯁꯤꯟꯅꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯇꯧꯍꯧꯗꯗꯅ ꯃꯇꯝꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯊꯦꯡꯅ ꯒꯦꯞ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯂꯧꯔꯀꯥꯟꯗ ꯃꯣꯏꯅ ꯁꯔꯀꯥꯔꯁꯤꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯀꯃꯤꯇꯤ ꯍꯥꯏꯗꯅ ꯐꯣꯝ ꯇꯧꯔꯀꯥꯟꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯀꯃꯤꯇꯤꯁꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯔꯤꯕ ꯏꯂꯦꯛꯇꯦꯗ ꯕꯣꯗꯤ ꯃꯤꯌꯥꯝꯅ ꯌꯥꯔꯒ ꯈꯜꯂꯛꯑꯕ ꯃꯤ ꯃꯌꯥꯝꯁꯤ ꯅꯠꯇꯕ ꯄꯤꯛ ꯑꯦꯟꯗ ꯆꯨꯁ ꯇꯧꯔꯀꯥꯟꯗ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯏꯅ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯆꯠꯁꯦ ꯊꯨꯒꯥꯏꯔꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯅꯠꯇꯕꯗ ꯃꯤꯁꯦꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯍꯥꯞꯆꯜꯂꯀꯥꯟꯗ ꯀꯃꯤꯇꯤ ꯁꯦꯝꯃꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯔꯛꯄꯅꯤ ꯁꯤꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯀꯃꯤꯇꯤ ꯑꯣꯐ ꯗꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁ ꯑꯗꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯀꯃꯤꯇꯤ ꯑꯣꯐ ꯗꯤ ꯖꯤꯂꯥ ꯄꯔꯤꯁꯠꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯀ꯭ꯔꯣꯅꯣꯂꯣꯖꯤꯁꯤꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯑꯩꯕꯨ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯤꯖꯒꯦ ꯀꯔꯝ ꯀꯥꯟꯗ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯂꯧꯒꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯊꯝꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯀꯩꯅꯣꯗ 6th ꯖꯦꯅꯔꯦꯜ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯁꯦ ꯇꯔꯨꯛ ꯁꯨꯕꯁꯤ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯇꯝꯁꯤ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ 2022ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯂꯣꯏꯕꯁꯤ 23, 24 ꯆꯍꯤ ꯑꯅꯤ ꯌꯧꯁꯜꯂꯛꯑꯕꯅꯦꯕ ꯆꯍꯤ ꯑꯅꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯇꯧꯗꯅ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ MGNREGSꯀꯤ ꯁ꯭ꯀꯤꯝ ꯍꯥꯏꯔో ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝꯅꯤ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯊꯕꯛ ꯐꯪꯗꯕ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ
यामद्रबदा 100 days सही मदा थबक सोहलगा मदुगी वेज दुना मोइगी हिंजनबगी लंबी म पीरिबने याम चाव स्कीम इन इंडिया गवर्नमेंट की मसी टोटली मणिपुर फेल होरे लौग याय मरमदी प्रोग्राम दु इंप्लीमेंट तौद्रे प्रोग्राम दु इंप्लीमेंट तौननबगी प्लान जु सेमद्रे प्लान सेम यादे मरमदी इलेक्टेड बॉडी म लेत्रबनिना लेकाय लेकाय द मीटिंग तौरगा विलेज असेंबली एना ग्राम सभा फमगा तौगदो दु फमद्रे बुजिक्सी अदुना लेबर बजेट एना अखोगी सिगी एस्टिमेट सेमद्रे थाद्रे अदु तारगदी प्रोग्राम दु फेल होरे मणिपुर की ओइना ह्यूज लॉस मणिपुर की इकोनॉमी द हुजिक लेइसी अदुगा लोइना खुंगंगी प्रजाजिंगदिना खरा खरा पैसा फंगजरगा मागी हिंगननबगी होनजबदो मयामसु लोइ खंगबिरिनेबा सिगी पोछि हुजिक ऑलमोस्ट सीरे हाइतारे अदगी सी नतबा स्टेट फाइनेंस कमीशन की ओइरो अदगी 15 फाइनेंस कमीशन की ओइरो रूरल लोकल बॉडी सिंगे थादरगा डेवलपमेंट वर्क तौगदबो खोगदो मयामसिसु लोइना हुजिकसे होगिबा सही अनि मुक्सिदा अखोगी फजना इंप्लीमेंट तौदना लाकपसे सिना स्टेट सिगी याम मांगजबा अमा ओय अदुना अखोई खुंगंगी प्रजाजंसी एम्पावर तौनबगीदमक्ता पंचायत हिंगदहनबा मथौ तायना अदुमायना थमजगे अदु हुजिकसी पंचायत इलेक्शन तौनबनेदना अखोगी हौगिबा स्टेट की लेजिस्लेटिव असेंबली दा अखोगी ऑनरेबल एमएलए के मेगचंद्रना पुखट पे स्टार क्वेश्चन नंबर 238 पुखट पदुदा ऑनरेबल मिनिस्टर आरडीएन पीआर नमाना खुमगिबदा सेप्टेम्बर 2024 दा हाइदी ngarang लोइग्रेदना को सिबु सिद पंचायत इलेक्शन जे शेड्यूल तौरबनी कैबिनेट डिसीजन लौरबनी अदो तौनब होनरी ना हाइबिगिबदो सेप्टेम्बर सी ngarang लोइग्रे सिबु मनुंग दा कोइ मनामन नाय केम तागिद्रे अदो स्टेट असेंबली गुम्बम दा बियाम की लीडर अमना मिनिस्टर कंसर्न मिनिस्टर अमना लाउथोखिबा वाफम से सी अखोगी पाइदा हाइजन बंग हांगा की ओइरबरा हाइबसे अखोई चिंगनिङाय ओइ अदुना इलेक्शन शेड्यूल सेप्टेम्बर तौने लाउथोखरगा ngasi october yoksangré kaimta hujibauda hotnaba udre adu akoina aina mayamgi puni ama singjanjaning bamna urban local body giti amadi singi autonomous district council giti mai magi leiramiba ex mayor sing adagi chairperson councillor adagi adc gi haragana chairman moi jingsi makhata na mai term loiragasu election tawdabanina makhoi adum moi charge puhalaga work tawna nabagi dang ta government na order thopi giba leigre mamangda details ida dum yawi aduna panchayat ki adu tawgi mahutta ngasa ina haijage be administrative committee ma form tawraga committee duna work tawon base se yamna controversial oiba adagi law ju thugai ba haitare ek ta yawi je manipur panchayati raj act 1994 amended in 1996 sida yawi ji election tawngam dramina hanagi laiba elected person jing duna continue to hallo haiba mayek seng yawi magi section 22 da adu sigumba akoigi ek rule sing se loina ma kanthoka da hujik leiriba government sina panchayati raj muthatna bidam ta hona birabra hujik kai gidam ta election tawdirno election tawbo tawdabagi wafam da tokhrase state ki feasible oi di harapa yai tawbo bu panchayat che fajana magi program sing se fajana run ta honba aduga hujik wari ba mayam se masigi मरुइन इकोनॉमी द वारिब मैम सिदी अयापना पंचायत ना फजना रन तौरगदी कोकपा खरक मखैदी मतिंग ओइगद्राइन खल्ले कोविड की मतम दबु ओइरो अदगी हुजु हुजिक चथरिबा कॉन्फ्लिक्ट्स दबु ओइरो पंचायत की मेंबर्स सिंगना अदगी मागी इलेक्टेड खुंगंग द लेदिबा मैम सिना करी रोल लोगे हबसे मैम लोइ खंगबिरंगने फजना रोल लोबनी कोविड की मतम दसु माई मागी लेजा पुथोक्तना मी की मतिंग पांगना खोतना रूरल लोकल बॉडी याम कन होनगिबनी हुजु हुजिक तौबे लानजु मयाम अमे इलेक्टेड बॉडी सिदा यावरिबा मी मयाम अमे हुजि मखुत नोंगै बायदना लान ngakpe ya kun ngakpe yaudna खुलाई बायन तो मयाम जि यावबिरंगनी अदना सुमाय तौदना अखोइगी रूरल लोकल बॉडी सिंगसे सिना अचौबल लेबाकी वाथोक सिंगा रोल अचौ लौरगा दुम लाखिबा ngakतनी अदना हुजिकसु लोकल बॉडी सिंगसे हिंगलहनबियु अमदि मंगोंदा लेरिबा प्रोग्राम मयाम अदगी मियाम की दमकता तौरिबा मैम से फजना इंप्लीमेंट तौबियु अदुगा अखोगी यामना अखोगी पॉलिटिकल लाइन दा हाइतारे एडमिनिस्ट्रेटिव कमिटी काई सेमगा पॉलिटिकल लाइन दा पॉलिटिकल पार्टी रूलिंग पार्टी की मीजिंग हापसलगा ngसाई कमिटी सिगी मेंबर ओहेलगा तौबगी पोट से मसीदी यामना फजदबा अखोगी लोकल सेल्फ गवर्नमेंट की स्पिरिट से मसी थुगाइबा अदगी ग्रासरूट लेवल दा डेमोक्रेसी मुथनबा होनबा अदुगुम्बा सरकार की थौंगनी हैबसे अदुमा थमजगे
ꯑꯗꯨꯒ ꯍꯧꯈꯤꯕ ꯀꯦꯕꯤꯅꯦꯠꯀꯤ ꯗꯤꯁꯤꯖꯟ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯧꯔꯀꯥꯟꯗ ꯏꯂꯦꯛꯁꯟ ꯇꯧꯅꯤ ꯍꯥꯏꯈꯤꯕꯁꯤꯡꯁꯦ ꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤ ꯑꯗꯨ ꯃꯁꯤꯁꯨ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯉꯥꯛꯄ ꯉꯝꯗꯕꯁꯦ ꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯅꯁꯨ ꯑꯄꯤꯜ ꯇꯧꯔꯤꯁꯦ ꯄꯟꯆꯥꯌꯠ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯑꯗꯨꯒ ꯄꯟꯆꯥꯌꯠꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯐꯖꯅ ꯈꯪꯕꯤꯔꯀꯥꯟꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯤꯗꯤ ꯀꯩꯅꯣꯗ ꯒ꯭ꯔꯥꯁꯔꯨꯠꯇꯩ ꯍꯧꯒꯗꯕꯅꯦꯕ ꯑꯗ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯚꯔꯟꯃꯦꯟ ꯑꯗꯒꯤ ꯔꯨꯔꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯦꯁꯤꯅꯔꯤ ꯃꯌꯥꯝꯁꯦ ꯋꯥꯛ ꯇꯧꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯅ ꯃꯊꯛꯇ ꯇꯧꯕꯅꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯨꯡꯌꯧ ꯌꯧꯔꯣꯏꯕ ꯀꯥꯆꯤन कोया यौहनसी हारगदी पंचायती राज इंस्टीट्यूशन जिंगसे फजना हिंगनजी अदुना इलेक्शन मतम चाना तौदबा अमदी रूरल की पॉलिसी प्रोग्राम से तौदबना मरम होइदना हुजिकती कई लाए है मतमदा अखोगी डेवलपमेंट वर्क्सिंग रूरल एरिया दा मयाम खंगिरंगनी ऑलमोस्ट फेल होइरे इरिगेशन की ओइरो अदगी लंबी थोंगी ओइरो तौरम मयाम से स्टेट गवर्नमेंट तौदबा मयाम लोकल सेल्फ गवर्नमेंट मयाम से तौरम बनेबा लंबी सेमदु ओइरसु पुखी तौबदु ओइरसु अदु मयाम दम हुजिक ऑलमोस्ट अमता लंबी चप्पे याद्रबनी लोय फेल होइसले अदगी अखोय अई ngasa हाइजगिबा ग्राम सभा हाइदो ग्राम सभा जे वेरी इंपोर्टेंट नेबा मसिदी एवरी हाउसहोल्ड दगी मीजिंग थोलागा मीटिंग यावर कांदा आई जगह दा कई मथौ तागे सी हापा कांदा ग्राम सभा जे फमदोइनेबा अदुगा मदु थागत खरकांदा अदुगी पोतो ला कांदा हयेंग एमजी एनआरजीएस की स्कीम दगा थोक पाइखलै जे सीनेबा सी ग्राम सभा जे फमद्रे हुजि प्रोग्राम सेमदे पॉलिसी सेमदे अदगी एमजी एनआरजीएस सारिबे स्कीम जे पैसा क्वाइने चाउना थादरकबा स्कीम नेबा मयाम सिगी वेज पीनबा खोनबा सिगी स्कीम जिबो ऑलमोस्ट सीरेने लौबा यारे अदु मांगजबजी स्टेट ता ह्यूज लॉस नि अदु सिगुम मयाम से येंगबिबा मथौ ताई अदुगा लोइना मणिपुर सरकार ना मणिपुर पंचायती राज एक्ट 1994 से मसी वायलेट तौरगा सेमिबा एडमिनिस्ट्रेटिव कमिटी मयाम अदगी पॉलिटिकल लाइन दा पुसलकादा रूरल सेल लोकल सेल गवर्नमेंट दिना वोट तौबदसु कनो तौदबने अखोइगी पॉलिटिकल पार्टी ओइन तौनदबने मादी पॉलिटिकल पार्टी याउदबिदे इंडिविजुअल ओइन लोइन तौनब पोटने अदु होजि पॉलिटिक्स लोइ पुसलकांदा पार्टिकुलर पॉलिटिकल पार्टी अमगे मी ngata हाबजनबसि मसिगी पोटसिमगा सिगी असोइबे मयामसि थेंगनजरुबा हाइतारे को मणिपुर की हुजिक लैरिबा सरकार सिना रूरल लोकल बॉडी सिंग से फजना मथौ तौहनबा आइन की मतुंगिना अदुगा खुंगंगी प्रजा सिंगी हुजिक कॉन्फ्लिक्ट लेरिङै मरक सेसिदा वारिबसे अवाबसे खरदोइसु कोकननबा होनबियु हैना अदुमाय थमजगे।